ngasi mayamda kudol tamjagadri warisi ngasi faw thengnajarakpa serial killer singi wari maraktagi lanai oine yam interesting oi khanjabadugumba case amakhakni lobirase New Orleans ki masak khangba dungam kitraba Singjangna Yanduna mi hatkiba police taka sodum marak nokta chichi thajilakhiba New Orleans ki praja singi khoido hanjanjin chekkiba dugumba yam jat thiba mi hatba Singjanggi mi X-Man Singjanggi mi X-Men haina khangnakiba mihat basna 1918 dagi horaga tha tarani pangi mea chukna New Orleans samsung masigi akoibada leiba laikai singda ahing mi hatpada mathau chilhalakhi mana mi hatpagi mong sisu purana wa phesana mane maduri mana sing khaibagum Singjangna Yanduna mi haliba sisu mina nungai na tumningai goro na khoktuna tumningai dana yambane mana mi khaibda siznariba Singjang sisu masana purakpa matanate mana hattoriba minugi mayungi Singjang ngaktoiramkhi numitto 1918 gi May tarik kunumdoine numitsi X-Men magi ahanba mi hanadu jathaki numitsi gi ahingda Catherine namari Joseph Majo hariba matai manausna tumlingai makoigi makokta sabukanba khuthaina Singjangna yalakhi amadi makhori singdo sugum straight razor amana lelamki asiba matai manaugi haksang se nongalakpadi imung manungi miyoi singna thengnakhibani Catherine gi makokto madu putup tup dabagumare phadra kapthuk dabon sa kharagatani magi nga kasamnaramiba Joseph ti mabuk mathaba sinthungni yamthalamki mihat pani imungdagi mamal yama mal changamata pukhide amadi mahak sakshanggi thongna ama segairaga lislakibazani maramdi sakshanggi thongna do hokaiduna lerumki trading pharmacy dama irailaina sinabaya tambada matam changdaba trading platform ama haizage binamao appse kheuzik download toring minase real account rupees 72,316 somdation pharmacy haitringi tamlisna nava demo account ne sidai kuina tawdoisi graphs matakta haigalakni natraga makhata haitharakni haibasi hisab tawduna invest tawgadabani haigalakani khan hisab ta green button sinamigani haitharakani khalagana red button sinamigani investment button lagi thadani basel gi sang khangani example oina rupees 7,000 investor gi ingse invest to keep the real account say 65,360 khangai hore How's your moving view? Real council profit yauraga rupees 78,100 suramle. Deposit buttons na nambiraga yam line deposit abusu yai. Description lagi download to view. Binamao. Thamuki madum June tarik ko ni panda. X-Men magi ani suwa me hada domo pangthuraki. Bakery ka saput yon bani pa mana angan mayukta delivery lakpada. Luis amadi analo hariba mati manawani si ing nahing tairaga nahiraga yam satina soktun leramba thengnarakhi thina soksaraga Luis ma hingmadi hingauki adubu enadi thani muki matungda asokpudun marmoraga siki enana phongdolambada ahingda makoina landarakriba misakto wang chawraba Singjang baiba miyoi amanani haina phongdolamki X-Men gi ahumsuba dexeso thamuki matungda Jatharaki August tarik manga 1918 Numitsuda mirunduna leribi Mistress Ed Snyder haribunu pisai Singjangna yanambada yam tamthina soktuna leramba magi mapurubuna thengnarakibani laibok phobana Mistress Snyder matam chana lakana hubdagi magi punchi kan mangamki amadi puknunggi angangresu phatanungda thokide ahumsuba textagi numit mangani gi matung August tarik tarada Joseph Romano hariba chahi marifugi halsi uk torpui makol taidana magi manauni pagi machanupi anina jensinduni yenglobada Joseph Romano makokta ipungtei taibam khai leibakta longna haithaduna tarag leirumki nupimcha aniduna sigmutupi aphanboppa amubo barkut litpa wang chaurubani pama maning thonglomda thokiba howiduna police ta phongdoki Joseph Romano mitnini gi matungda siki Matang stage New Orleans ki processing sigi ki tujungai wariba mi harpa sigi pawdana chapak phungnarakhi mi khudingmak ahing tunggadaba kinakhi praja singi pungning lumhanabagi pandamda policing
ahing ler khulakta makoi check chatpa horki ahing check chatpa horpasna rakaino thakra X-Men ge naw mi haramada thukide kanamtana magi maramda anova mawa mapaw amata tawa phangkide adubu phanakana thigalabasu X-Men si kanano karino haibigi langda langjilde police namada phangba ngamlamde khongkulam tliba ngamlamde ahing police na check chatpasdagi X-Men ge kibasi masi kharadi mang bahururabne adubu tha tare muki matung March tarik 1919 da X-Men anova mi hanamuga mu sapungaki Roscoe Timiglia Haribun PC, Magi Mapuroivana, Kanaguma Sakang the Nipamuga Punabagi Makontamagi, Ma Hing the Makeup Turkey. Punabu Sakang the Nipadunam Kimade, Mapuroiva, Ma, Makwaki Jahi, any Tangari Masanopido, Nipadan Singjangna Mamu, Yalamki, Higatana. Matayman of the Hingoki Adobo, Matsanopi Risiki. Togdogstagin with Mangani Matunda, the time speaker in Hariba Pause Stada. X-Men dagi angapa makhal gi warol yawat gumba chithi khar lakhi yam kiningai wena cinematic oiba warol sing yawat gumba chithi sing ne chithi sing as the X-Men ama masase taiba myoi banate noroki khwaini sa famle thorakpa dimani dan phongdok jai magi khwaidi na fawkiba chithi ama yawki chithi tu sumne rakhi lakli bale ba ko pun minsigi nongyai matung pung 12 minute 15 chalakpada I know Rokti Prithvi the Mukumlakane, Yamunabo. I jazz music Siam Pamje, the Mr. Hackliver Pump stay the jazz music Hona Taram Gadoni, Konglum Gadoni, Hek Taram the way Mung Sing, Singjang the Soid and the Zagani. Jeti the Polakri Levakopun Mitsi, March 19th, 1919. Numitsigi Hings Day, New Orleans. Jazz music quite always saying my Toroma Pangto Kivaga, Chamanaki Heidi, Munkuding work. Jazz music tingkatna lekatna thana kyaide Highwin beira natraga mitkap thona loina leibera numitsna misimi namda thokide thokdoksigi makha tarkuda X-Men gi khudoni jingnawada nupa ma hat khyamade nupa ma nupi ma yam thina soki tha tarani pangi matungdagi de New Orleans dagi X-Men mang khrabugum Singjangna mi hat makha tana thorakidre Magi Mawama Pao, Kanana Somonatana Kidre. Theory Karana Sunafungdui. Madurisa Takriba Mihanamadi attack me am say, Masi asing by X-Men dung actin as a tab deoidoi, Mang actin as a tab deoidoi. X-Men the Marina Dinazakini Haina, Magi Mato Tamdukudum Jablo to Harpasu, Soidan Yarungani than a Funduli. Amabuero, Masifa X-Men gi, Assemble Masangam Kamungamda, Magi Kessian Solf Oidon lady.